Tungan social media ki maruoiba ipaw update khram yamda thamjage Bisnupur Arambai Tingolga Moirang village volunteer singa ani gi marakta nungai na da khara thokiba adugi matangda Arambai Tingolgi laisram robasana wafum khara thamlakle ngasi Moirang da village volunteer singa Arambai Tingolga ani gi marakta misunderstanding lainaramba adu maikai ani mak wari sanaduna yanakre makhatana paulana sandokpi dana ba haijari haina Arambai Tingolgi laisram robasana phongdorokle Maitai Khulda Landarakliba Kuki Lamhen Tumhen Singi Mathakta Action Lokhat Sumi Haina Rajya Sabha ki MP Iningthau Laisem Basana Zawbana Phongdokre Khulai Paiba Lamhen Tumhen Kuki Singna Maitai Khulda Ngahak Laitana Nongmai Amadi Bom Kapslagliba asi Union Government Amadi Mari Lainaba Authority Singna Yengchinduna Makhogi Mathakta Action Lokhatpam Thoi Haina Rajya Sabha ki MP Iningthau Laisem Basana Zawbana Phongdokre Wafam asi Ngasi Palace Compound Laiba Sri Sri Bal Mukanda Dev Music College SSBDMC da pangthokiba ipaw tengbang loop amadi Manipur Kanglai Indigenous Martial Arts and Cultural Society KIMSC ga khusamnaraga sinduna chathakiba ani suba state level thangta 2024 sangdamnabagi loisinbagi thoramda saruk yaba lakpada phongdokhibani Ining thona makhataraduna hai numit kharanigi mamangda Union Government na asoba thodang lauduna Delhi da maitai naga amadi Kuki singi lusingba singa wari sanakraba matung ngarang amuk hanna ikhang khangauduna kautrukta Kuki lamhen tumhenba singna nongmai kapslakpa si akanbu mongda yaning da phongdokhi Maitai gi oinadi ngasi phawba Kuki gi mathakta landaroba leite Maitai gi oinadi ngakthok saba ngaktani asigumba lamhen tumhenba Kuki singi mathakta mari lainaba authority singna action lokhat haningi haina ining thona makhatana phongdokhi Jenims ki hospital da AC yauna tungan polam sing huran bada senaba misak thobal gi moijing da ki MD Amar Kauba miyo yama Jenims ki security na phakat pangam khre hairi Manipur da dengue positive oiba mi gi masing lisingama ga sanipan marphu ga tare sure hairi laina asna maram oiraga naduna sikhiba mi gi masingna manga sukhre hairi Honorable MLA Sri K. Ranjit Singh 39 Sugunu Esina Handaki Kanglup ki irang asina maram oiraga masa masagi mayumda hanjinjaduna amuk hanna yum sajaduna leibada khudong chajadaba imung singi khanbiduna Honorable MLA na masamaki lam ingkhol pari manga kathokpuiduna yum saba haunanaba Sugunu Serau amadi atop khulgi imung kayada yum sapam piba haukhre hairi